Ukhul post office tamna porapa courier item gi bag kuntraga taruk ko militant singna Sangkai village ground da mai hwkhre Imphal Ukhul ambida hojik sathariba counter economic blockade asigi manung chana kana Imphal post office tagi Ukhul post office tamna puraga satpa courier item gi bag kuntraga taruk Kuki khulai paiba singna gun point da mullaba matung letan police station gi manung chanba Sangkai village ground da mai hwkhre Kuki khulai paiba singna mai hwkhraba courier ga item sing adu gi manung da postal parcel ATM card passport amasung atai mail gi polang kya amasu yauri mai hwkhraba courier gi bag kuntra ga taru adu gi manung da kuntra na Ukhul gi ne somda gi mari aduga kamjong gi ama yauri haide thaudo sig matang da Ukhul gi post master wongrei pam ring mai na mari lena ba sing da complaint file tawkhre haide thaudo sig mari lena na return police station da Nazir Hussain apokpa Nur Rahman Nia Kobamana Torokiba FIR Magi Matungina de Imphal post office tagi Ukhul post office tamna gari da courier item bag kuntraga taru adu puraga lakwa gi lambi da Kuki khunja sing amasung militant sing na mullaga mai thakibane haide thaudo siga mari laina na return police na government gi employee sing na mathau pangthok pada athengba piba gi damak BNS 189 close to unlawful assembly BNS 326 mischief BNS 324 clause 4 mischief causing moderate financial damage BNS 351 clause 3 criminal intimidation BNS common intentions arms act and 25(1)(c unauthorized possession of prohibit arm gi makhada case register tawkhre FIR siga matung ina dingarang yangang pokpi dagi joint convoy escort ki team amana postal courier item singa du Ukhul gi post office da deliver tawa satpani adubu team aduna letan police station ki manung chanba Sangkai khul yorokpa chawrakna pung tararom tarakpa matamda Kuki volunteer singna gari singa du khamlaga check tawke gari singa du khulai paiba Kuki militant mari ma changduna khamkhibani loina post office ki gari adu da yauriba pochai sing adu loina lokthakibani Kuki khulai paiba singna gari da pochai sing lokthaba adu da mafam adu da leiba security personnel singna kari tawrabage haina hanglakhe aduga Kuki khulai paiba sing aduna gari adugi driver adubu mafaigan da nongmina namlaga tumina leina ba haike maduna maram oiraga maha karimata tawbungam khide khulai paiba sing aduna security force ki kangbu sing adu da courier ga item sing lokthaba khaktani haike matung tarakpada khulai paiba sing aduna courier item sing hapliba bag kuntra tarogodu Sangkai village ground da puraga mai thadokhe onana post office ki gari adu su mai thana ba honake adubu number yaudaba amubu masugi alto amasung thar gari da lakiba sakhangdaba miyosingna khambadagi post office ki gari adudi mai thakide gari da lakiba miyosing adu yengbada sahi khara yamba oina oi polam sing adu mai tharaba matungda post office ki mioi adubusu mafam adudagi chakhina bakhangalaki hana palle amaromda khulai paiba sing ngarang Ukhul post office tamna pubo mail bag kuntraga taruk mai thakiba thaudo adugi mayokta ngase Imphal gi Babupurada leba Imphal gi head post office da wakan mi pham chakhre loina thawong adu yamna kan yaning da phongdokhre Shutdown laothokhre hwkhre 2023 gi May 3 dagi Kuki narco terrorist na khanghaudana hawrakhiba irang adu da masagi lamda refugee oiraba lanjena dona relief camp sing da sangjafam lauduna leiriba IDP singi Rasan Mani Manipur ngana kakthale hariba se kakpa yaroi kariguma makhata na Rasan Mani pi gani haiba ngasi nongchul phawgi manungda khanghalaktrabade numidang pung taruktagi matam kaktana Bishnupur district shutdown tawragani hana laothokhre Bishnupur district ki chingkhong singyada leiriba masagi mayamda hanjin hanba hawraba amadi hawdriba relief camp singda leiriba masing yamlaba IDP singna DC Bishnupur ge office da thomjilaktuna DC Bishnupur ga mahake chamber da wari sanake loinana DC ga unaduna wari sanaruraba matungda IDP singna DC office gate manungda IDP singi ration mani kaktat bayaning de IDP sing IDP oina le halo haba kholaw kya su lawkhe IDP nupi amana phongdorakpada Manipur ngana IDP singi ration mani kakpa se kakpi gano haina taksinduna charliba thasigi hawkhiba tang kungani thoida DC Bishnupur gi khuthang da memorandum ama pisinke madugi pakhum hangba lakpada DC Bishnupur na mahana ngamde lenga na lawgada bawarem ni hairake Rasan Mani kakpa habasi free movement jadriba matam asida sufam nompham leitriba IDP singi saram met pane sakhaw thadat pane IDP singi puksak thadat pane hana phongdokhe LPG gas cylinder Pokhaikhre dukan manga maina tumna chakhre haire
Sandel District ki Sakpi Karong Subdivision ki Tampi Khul Junction da ngarang numidang LPG gas cylinder Pokhaikhre na mafam aduda leiba dukan mga maina tumna saktuna lupa lakh kaya oigadaba pochai sing ama ata thokhre haire Tampi Khul gi junction da maina sakraba dukan sing adu ST Sungam kauba Tampi Khulas da leiba mioi ama gini haire thaudok thokham dagi phangwa paw gi matungina mafam adugi dukan ama da horokiba mai chakpagi thaudok adugi manung sanna mai chakpagi thaudok adugi manung sanna dukan adu thamba LPG gas cylinder si khanghaudana Pokhaikhre padagi Thangnana leiba dukan sing mai waiduna kanna chakpa haurakibane kunja singna mai chakpa kanna ba kana mongda honaraba supuna dukan mari maina tumna sakhi hari mai chakpa ki thaudo hek thokpada kunja sing sakpi karong police station amasung manak nakpada leiba Assam Rifles samade Sugunuda leiba fire station singda pawpi ke adubu Sugunuda leiba fire station asi sakpi karong dagi kilometer tarani thoirom lapna leiba maramna Sugunuda gi fire brigade sing thautok thokham yausalakpada minute kundagi na kuntrarom sangba maramna mai chakleba dukan sing adu ningthina kanba ngamkhidabani haire fire brigade team na mafam adu yausalaktangai police Assam Rifles ki assistant commandant Ravinder Kumar lusingba Assam Rifles person singa loina mai kanba thabak sing paikhatke adubu yamna kanna mai chakpa maramna sakleba mai adu muthatpada chauna awaba nangki haire ngarang sakpi karok subdivisional headquarter da thokiba mai chakpa gi thodo aduna subdivision asigi khunja singna matam puina dagi dabi tawduna lakpa subdivision asida fire station ama lenga thambiduna athuba emergency response sing lehanba amadi mafamasta miyoibagi punsi amasung lantum emergency thokpa matamda kanbina ba haijaduna lakhiba du nahona na khunja singna ningsinglakle Kuki sing awaba mayoknare haire Nagana Kangpopi Ukhre amasung Kamjong district ki lifeline oidiba maroiba lambi singda chathariba economic blockade asina phuruk Kuki phuruk ki mioida awaba kya mayokna halai thawong asi lone yadaba amadi minungsi khangdaba thawong ni haina Kuki Human Rights Council na thatorpa zerol amana haire Zerol sina hai naga sangna chatharakpa economic blockade ngasiga tharaga numin homudrani fare masina maram oiraga Kuki sing awaba mayoknare thawong asi Indian Constitution ki Article 21 bu singna bani amadi International Humanitarian law bu phonggauna bani haide Miteina tampaktagi hena khundaba yadribasi semtokpa matam oide haina September na phongdokhre Serasni luminary ba phuru khudimana tampakta khundaba yaraga miteina tampaktagi hendokpa yadabagi niyamase semtokpa matam yaure haina Manipur Legislative Assembly gi Speaker Thoksom September na phongdokhre Wafam asingasi Pokhaikhre the Institute of Liver and Digestive Sciences Hospital da pangthokiba World Hepatitis Day gi thorom da mahana phongdokhibane mana makhata na hai Manipur gi apunba lamgi saruk jada samagi manungda sada taradi tampaki lamne hariba jada tarasda loktak part office amadi atai public property sing khaidokhraga jada manga dagi taruk phawbo lem horiba lam asida sup maitai hendokpa yadaba atai phurup singna khundaba yabana chinmanbana leifam chalaktre Laifam Directana Lopam Kaya the Yum Sajalakuna low upam Hantarakwa, Basik Zumatakta Kusem gi Sao Kaya Tokle, Asumna Kaya Queen Lake Kigani Kanbada Awaba Oily Hike Legang na property tax 3 Kibagi certificate low Naba Kangalapana Mahiro Shinda Kudong Sahandre Hade Biana property tax ki wakalo ningtina laitang the Langak na property tax Tibagi certificate na single low Naba Kangalapana Mahiro Shinda Kudong Sada Bakaya Mayang na Hale Kongtang asi handok piyo ay na Manipur Pradesh Congress Committee ki General Secretary Seram Niki na phongdokhre wafam asing asi Congress baban da pangtokpa pawmi singdo unaba amada mahana phongdokibane mana makhata na hai certificate sing asi launaba honabada mahiro singna awaba kya thengnade athua kai gi thabakta kudong jahandre aseguma khongthang asi mahiro singi mayakta lakpa lenga ki khongthang ne masi handok piyo property tax ki matang da mari lena bolo sangna miyam da awareness hana pigadabane Solid waste management ki matang da sumiyam da awareness kaya laitre asigumba awareness asi miyam da mamutana khangandrengai da mahiro singda certificate asi launaba khangalakpa asi labak thibane loina mahiro singda certificate asi lawbada aruba ohenbigano tha taruk ki validity oiriba sisu yamdrabada sahi amada sangdok piyo lengakna thokliba order do handok piyo kariguma handok pidaba tarabadi public interest litigation PIL phawba torokpa yai hana phongdokhre Kundaminariba phuruk khudimak ing chikna laiminanaba warep laokhre haire Kundaminariba phuruk khudimana ing tapa phibam puraknaba honaminabaga loinana nungai phaba lamdam ama oihanaba honamina sehana kanuk khudimakta appeal taunaba Federation of Civil Societies Folks Manipur na warep laokhre nasi folks sinduna Manipur University ki Manipur Institute of Management Studies ki conference hall da reshaping the political upheaval in Manipur
issue and challenge haiba hiramda nomagi oiba academic discourse da warep asi laukhibane thauramadu da Fox ki president BM Yaima Saha Manipur Human Rights Commission ki hana ki chairperson amade acting chairman Khaidem Manina moderator oina saruk yakhe khana nabagi thauramadu da laukiba tai maroiba warep singa dudi kalok khodimak wari sanaduna ingtapa phibam hanjin hanana ba thorang lokhatpa Manipur political gi oiba tungi phirep launabagi matangda miyam gi achawa mi phamama pangthok na kalok khodimak ki miyosing saruk ya halaga khana naba haibelu sing yaure nomigoi ba khana nabagi thauramadu da wanga ke basingna phongdok ki ba maru oiba wafamdi Manipur da tungkoina chanagadaba moongda hana gi matawgom ing tapa phibam hanjil hanana bagi tamta tongan ba kalok masel gi marakta thajana bagi chang hengaran ba matau tai thauramadu da mari lena ba pawmi sing da wangang ba da Fox ki spokesperson P Rakesh na hai apun bagi saktam sagatuna Manipur gi apun ba saktam kai handana bagi pandam da khana na bagi thauramasi pang thokpane kalok masel mungna duna lakhe basna maram oraga sahi o me hena miyam da achoba chai thenga ma pire irang asi sangthabriba makhai sterasi maning lomda halakpagi phibamda lakane sterasi ki maroiba wafamda mantikna ba tawdana wathok sikaram loisanna ba honagadage habatu khangdokpagi tangai phadaba matam laklai kalo masel mungna bagi thong loisan hanana bagi matangda khwaidagi maroiba khongthangde khundamnariba kalum singi marakta amana amabu thajabagi sa hangar hanba habasini hana phongdokhe None district ki Hauksong khul chatpagi lambi asia thu matamda lenga ki mari lena basingna yengsinbiyo haina nampi khumbana phongdokre Manipur ki puare ka tana thana yadran laklaba None district headquarter dagi kharom da kilometer taramari rom challaga lairiba Hauksong khul chatpagi lambi ase athuba matamda lenga ki mari lena basingna sembiyo haina khulasigi khunja singi maike dagi appeal tawrakle lairembi kumudini chandrakriti ningthauna angang oiringa matamda lotuna thamkhibagi puare su lairiba khulase matangda Hauksong khul ge chairman nampi khumbana phongdokibada tampaka khwaidagi naknaba singi subdivision ama oiriba Hauksong ge headquarter ge office singsu lairiba khulase inpui phuruki yungkok sanirom lai loinana khulase ga thangnaba khul kya amasu hairiba None district headquarter dagi kharom da kilometer 30 rom sangbolam besi phawroga satpa ngaktane adubu khulasina heklairapu matamdagi None dagi khulasi tariba lambi asi lengana koilas amuk phawpa thadre lengana miyang sangdaba sina maram oraga khunja singna matam gi sel khaiduna lambi si semduna lakpane adubu koilas thadaba sina maram oraga tampakta chatpada minute 10 phawba pharodaba kilometer 30 rom sangbo lambi ase pung ama makhai dagi na ani phawba changle adu sum nong suba matamdadi landslide thoktuna lambi phawna ba yadaba kya su yaure baramasna maike songi khunja singi awaba du yenglaga athuba matamda khulasi ki lambi ase matamga chunaba moongda sengotpiyo loinana khulasida saraga ngasi phawbu mapung phana loisendana lairiba Hauksong subdivisional headquarter gi office asisu athuba matamda loisenbiduna miyamda kanaba pibiyo haike Tamil Nadu da broiler yonba thingkhre Tamil Nadu Chicken Traders Federation na July 13 thoidagi state adu da yen sa yonba thingle hana laothokhre yen loiriba sengna lenga ki kanglon ngak na machinjak pi daba maram na miyam da hakchang sonengai oirakpadagi thorang asi lokhulaki bani haire Japan da magnitude 7.1 yauna hwkhre haire kha thangba Japan ki Kyushu island da laiba Kumamoto prefecture da magnitude 7.1 yauna hwkhre thodo ama thokhre samudra ki ironong da kilometer 10 luthaba mafam da epicenter oikya haina Japan Meteorological Agency ki report na phongdokle hwkhre matung da meter ama wangla ithak ipom harokpa yabagi khodong chingai oiba maramna tsunami gi section tharong lokhanaba authority singna miyam da khanghan khre haire NH202 da Kuki CSO singna counter economic blockade hwkhre Kuki singna mi phakhe haira mara sirak libadu yakhidre Kuki zo singna khundariba mafam singda matam sangna essential commodities sing supply tawbada thingba piduna lakhiba asigi mayakta committee on Kuki civil society organization hwkhre national highway 202 Imphal hwkhre Jesami Ukhrul lambi da matam kaktana counter economic blockade ngase hingu yai matung dagi chathaba hawkhibaga loinana blockade asibu sogaliba Kuki volunteers singna civilian ama kidnap tawkhre haina mara siragi badu yakhidre WCKCSOS Ukhrul na ngasi nung yai matung dagi NS202 da matam kaktana inter economic blockade changsinba hawkhiba ase Ukhrul amasung Kangpokpi district singi Kuki jogi civil society organization singa tanaraba matung chathakibani haina organization asiki serol amana phongdorakle khongjang asi tangai phadana organization asina hawkiba Kuki zone khundariba khulsing da tangai phadana changdraba yadraba polam sing maroina chana thaknaba hidalang thakama de atai maroiba polam sing matam sana Kuki zo singna khundariba khulsing da pusinba yahandana thamlakpa maramna awatpa sing leiduna
kuki khunjasing yamna wana amadi khudong chadaba kya mayonari masig mathakta palaba lenga sina su kuki jo sing na khundarba khulsing tamna pochai puba gari sing free movement lehan basu ngamdana lairiba sing asig mayakta blockade asi chathaba hauki bane haire committee sina makha taraduna chathariba counter economic blockade asi NS 202 government asina pochai puba gari sing ayat pamate ating buya hondana chatoka sen ya 100 phawba chathaki kane haire wckcso as na makha taraduna hai chathariba blockade manung asida medical emergency ki manung chana ana ayek puba gari sing passenger puba gari sing airport tamna chatpa miyoi sing security gari sing makhoi gi inspection site phawduna chatpa yagane aduga pochai puba gari sing chatpada thingba thamle haide makha tana organization asina khongchang asigi manung chana kukijo khul taramari gi manung da chalairiba government amasung private institution sing matam khargi oina thingki gane haide wckcsos ukhul na makha taraduna hai kharaingam Jaujo Koba Indian Overseas Bank ki employee ma ngarang NS 202 gi sangkai amasung Mahadev gi marakta kuki blockade volunteers na kidnap tawkhre han seriba maran sing asi yumpham yaudabani blockade ki khongjang saruk yariba volunteers na civilian sing detain tawkhiba leite adubu India Post Office ki gari ama intercept tawkhibadi lei oinana gari sina blockade violate tawduna puramba pochai amadi commercial goods sing seize tawkhi amadi gari sina purako postal consignment sing makhatana puhan ki haide Poche ki mama leptana hengalak le Manipur ki lifeline oriba national highway animakta economic blockade amadi counter economic blockade ki khongjang naga amasun kuki community anina sathaduna lakpana maram oiraga malpuba gari sing impal tamna changlakpa yadabadagi hojik mioibana nomada tangai phadan changdraba yadraba polam singi mamal lepa laitana tangkhalak le ekhoi ki pawmina Manipur ki konong oiriba impal amadi akoibda leiriba dukan singda poche ki mamal ki paw lawba matamda phanglakhibade sagol hawai kg amada lupa chamaga taramanga dagi lupa chamaga kungani pan hengat khre kumsori kg amada lupa marphuni thoidagi maudra hawai kangta kg amada lupa homphumanga dagi homudra yaure mangal kg amada lupa yankhani thoidagi hompuda sini kg amada lupa yankhai dagi yankhai taruk acha thau engine liter amada lupa chani ga sumna manga pirambadagi chani kunde hengat khre masdata na tel hau kg amada lupa ni phumanga dagi homphuni thoi alu kg amada lupa tarama pandagi kungani pan chanam kg amada lupa chamaga nifu dagi chani nifu chanam macha kg amada lupa cham nifu dagi chamaga humudra yerum box amda lupa lising amaga chatruk yankhai pirambadagi lising amaga chanipan yankhai ata kg nifu manga gi bag amada lupa lising amaga chatret pirambadagi lupa lising amaga chanipan da henga khre aduga angang singna yamna pamna chana ripa mimi box amada lupa chani ga hompu manga pirambadu chani maudra da henga khre Poche ki mamal hengalagli basi makhatana national highway ani dama pungphana gari chathokasin yadri phawbudi makhatana hengalaki ba yana lei haina dukandar kiyana su phongdorakhe